अस्सलामुअलैकुम वरहमतुल्लाहि वबरकातुहु। रमजान की मतांगदा मयामना तोयना हंगकवा मसाइल खरा मयामदा मदुगी वहंगसिंगदो अइना लौखटलबगी मतुंगदा मयामदा मदुगी रिप्लाइदो खंगलके इंशाल्लाह मसी स्क्रिप्ट तौदबदे कोई तासी मदि तंगाई फदबा दोंगलब रोजादार सिंगनो रोजा कायबा अमसुंग रोजा ओइबा अमसुंग रोजा हेनो मतमदा कायथोखिबा अदुगी कफारा ना जिंगवा मसाइल सिंगनी यामना वाना मयामना हायरकपा अमसु हंगकपसिंग अदु लौखटचरगा मयामदा हाइजरकपनि इंशाल्लाह कोई पुन्ना तामिनसी ममिंगदी पल्लरोइगे हायरकमी खुदिंगमकसिंगदुगीको अहानबदा रुजा थुगाइबा मीसिंग अदुगी कफारा करिनो रुजा थुगाइबा मीसिंग कफारादी असिनी थुगाइबा हाइबजी कइनो अहानबदे कोई खंगजेबा रुजा थुगाइबा आइसे रुजा हेलिबने हबजी तो रुजा हेलिबा इना रुजासे हेन्ना हेन्ना नुंथिनजिदा इना चलोदा काइथोअगे रुजा कइदोबई हाइबा पोटलमा खंगना खंगना कागथोएबा काउबदे नतेबा खंगना खंगना अदु इतारगदि माक रुजादो काइथोकपा कौएबा अदुई काइथोकपा अदुई कफारादी असिनी कई महाकना था अनि रुजा चुपना था अनि हेनगनेबा रुजा नत्तबा अतोप मतम था अनि अदुसु करमैना मरक्ता गेफ लेहन यादे मुसलसल था अमसे पूरा हेले अदु हेक लोइबग मथंग अमक लोइबग था अमे हेनगने था अनि सि पूरा हेनगनेबा तो मरक्ता करिगुम्बा था अमा रुजा हेले अदु था अम पोथारग मथंग था अमे हेलगे हाइब तार नंग था अमे हेलदो पूरा मांगे मथंग अमक था अनि मथंग दंग हेनगदबा एंगो करिगुम्बा सिंगमदब तारेने अदु तारदे नंग मियोय हुंफु मिस्किन लाइरब मियोय हुंफु सि मबुक तन्ना चाक पिजागनेबा को अदो करमना पिजागदमो अमसुंग मबुक तन्ना पिजाबे अनि अहाउपे अनि अमदे कसु काइद्रे अदो सिगी एंगो रुजा हाइबा पोसे लागे चौबा हकमने मसे कोन थुगाइबा अमसुंग काइबा मतमदा कयादा कनग्रबा सजानु एंगोने था अनि रुजा हेलो हाइ नोमकतंग काइगि मतमदा हेनबा तारदि मपुंग फाना लागे दमक्ते हेनजेबा भाई थुगाइबा को काइबा तौबिगनोबको हेलोइदब ओरदि हेनबिरुनु अल्लाहना हेंग सजा लौजनी हेलब मतुंग काइबसी यामना अल्लाहना सावेबा मथंगदा खंगना खंगना चाबा थकपा तौरगा रुजा थुगाइबसी कफारा करिनो कफारा तौगदरा हैबा हाइबदि आइसे रुजा हेलिबनेबा खंगना खंगना थुगाइबा अहानबा क्वेश्चन दो गाइ फेट फेट मानेसे अदो खंगना खंगना आइसे रुजा हेलिबनेसे खंगना खंगना चारगे दाना खल्ला चारेबा अदु कफारा से करी हक नुहाइबदो देखो खंगना खंगना रुजा हेले खंगना खंगना कफारा खंगना खंगना मान रुजा अदु काइबा तारते माक मदक्ता कफारा पीबसी वाजिबनेबा कफारा करिनो ममांगदा हाइख्रे थानी रुजा हेनबा अदुगे कईगुम रुजा हेनबा ngमोइदबो इतारगति मियोय हुंफु चाक पिचबा हाइन हाइख्रे अदो रुजा थुगाइ मिदुगिदमक्ता कफारा पीबसी वाजिब ओयन हाइबिरेको खंगेसे अदुगा मथंगदा कोकता थाउ तैबा मित्ता सुरमा तैबा रुजा काइबरा है कोकता थाउ तैबा अमसुंग मित्ता सुरमा तैबसी रुजा काइबरा हाइबनेबा कोकता थाउ तैबा अमसुंग मित्ता सुरमा तैबना रुजा करिसु अकाइबा लेते रुजादा अमांग बोइरोय कछु काइदे तैबियाय नुपासु तैबियाय नुपीसु मित्ता सुरमा तैबियाय अदुगा मित्ता नत्रा कोई सुरमा नत्रा सुरमा गुंबा नुपीगे हजिक थोगे इबा तैनबा अमुबले अदुंबा तैबसु कछु काइदे रुजादा अकाइबा लेते नुपागेसु कोइदा थाउ तैबा अमसुंग समदा थाउ तैबा कैसु अकाइबा लेते रुजा काइदे रुजादा अयाबा ओय मथंगदा मिरोन बना मरम ओइरगा रुजा हेनबा ngamde शहरीददी अदुम तवी रुजा हेनगे हाइना नेट तौरगा लेकिन नोंगालकु मतमददी खबोम थनेक्ता ओबा अमसुंग अंगांग अदुगे असोकपा अमसुंग हक्सांगे पंगन याउदबना मरम ओइरगा रुजा हेनबा ngamde मसि करिनो मन हाइजे करी मिरोन बे हाइबदे अंगांग अबुक्ते याउरगा लेबि नुपीसिंग अदुना रुजा हेनगद्रुबनी हाइनादि नेट तौजरगा शहरीगे मतमददी चा इसिंग चारगा लै लेकिन नोंगालाबा मतमदे हेक्ता मबु खबोम थन मबुक्तु नुंगाइता मसा नुंगाइता मरम मोइता थन थन ओबगुंबा अदुगुमलबा नुपीसिंग नत्रगना हक्सांग जी पंगन सोन तरकपा अइना कईगुम चादरगदि अइगी चादा नत्रगा अइंगोंदा पंगन सोलने हाइबा मिरोन बि था निपान मपन नत्रगा तरेक निपान चंगकपि नुपीसिंग अदली परि हेक्ता कभी कबा करम कान ओइदुम खंगबा ngamdबि नुपीसिंग अदुगी हक्तो रुजा हेनदबा याबरा हेलगना करमेन तौबा हाइबा पोतुने मान हांगिसे देखो इस्लामदा रुजा हेनदबा याबा मियोय खरा अल्लाहने इजाजत पि अदुगी मनुंगदगी अनाबा हाइबसिसु अमने अनाबदा मखनि यामखरे जैसे कि नुपी ओइबिसिंगसिना ममा मचा मबुक्तन न पुरिङाइगी मतम मदुदा माना रुजादु हेनबा तारगदि मागी डिलीवरी गी मतम याको मतमदा मसादु मपागन सोन तबा यादे अदुगी सासता अंगांग अदु नुकसान वरकनी हाइना थाजबा अमसुंग डॉक्टर गी इजाजत याउबा तारगदि अल्लाह ताला गे उलमासिंग असुना असुम हाइबिरि करी महाकना हेलिबा रुजादु हेनबिरगनु नाके दमक्ता अल्लाहना माफनी तौगतबो रुजादु नंगना हेलहौद्रिबा रुजादु कोन रुजा नत्तबा मतमदा अहांग मतम अमदा नंग कजादि सिंगनेबा नंगना हेनद्रिबा
ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯊꯥ 9 ꯃꯥꯄꯜ 8 ꯆꯪꯉꯛꯑꯕꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯔꯨꯖꯥ ꯍꯦꯟꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯋꯥꯕ ꯑꯃꯁꯨꯡ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇ ꯁꯣꯜꯂꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯨꯒꯤꯗꯃꯛꯇ ꯔꯨꯖꯥ ꯑꯗꯨ ꯍꯦꯟꯗꯕ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯦꯀꯤꯟ ꯔꯨꯖꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯥꯁꯟꯅꯕ ꯅꯠꯇꯦ ꯑꯉꯥꯡ ꯌꯥꯎꯕ ꯊꯥ ꯑꯃꯇ ꯉꯥꯏ ꯑꯅꯤꯇ ꯉꯥꯏꯔꯤ ꯃꯗꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯃꯉꯣꯟꯒꯤ ꯍꯛ ꯂꯩꯔꯝꯃꯗꯤ ꯃꯗꯨꯗꯤ ꯀꯩꯝ ꯈꯪꯗꯦꯕ ꯅꯥꯕ ꯈꯣꯠꯄ ꯇꯧꯗꯦꯕ ꯑꯗꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯍꯦꯟꯕꯤꯌꯨ ꯈꯔ ꯍꯦꯟꯖꯜꯂꯛꯑꯕ ꯑꯅꯥꯕ ꯅꯨꯄꯤ ꯑꯗꯨꯝꯕ ꯃꯤ ꯑꯅꯥꯕ ꯑꯦꯅꯤ ꯑꯅꯥꯕ ꯑꯃꯗ ꯔꯨꯖꯥ ꯍꯦꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯜꯂꯥꯍꯅ ꯃꯥꯐꯅꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯣꯟꯅ ꯑꯗꯨ ꯀꯖꯥ ꯁꯤꯡꯕ ꯌꯥꯏꯑꯕꯀꯣ ꯀꯖꯥ ꯑꯗꯨꯝ ꯍꯦꯟꯗꯕ ꯅꯨꯃꯤꯠꯇꯨ ꯈꯛꯇꯪ ꯀꯖꯥ ꯁꯤꯡꯒꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯅꯥꯕ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯏꯟꯖꯦꯛꯁꯟ ꯌꯥꯟꯕꯁꯤ ꯔꯨꯖꯥ ꯀꯥꯏꯕ꯭ꯔꯥ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯁꯥ ꯆꯣꯛꯇꯕ ꯑꯔꯨꯝ ꯍꯧꯕ ꯅꯥꯕ ꯑꯦꯅꯤ ꯑꯅꯥꯕ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯃꯥ ꯗꯥꯛꯇꯔꯅ ꯏꯟꯖꯦꯛꯁꯟ ꯌꯥꯜꯂꯨ ꯒꯨꯔꯒꯣꯁ ꯌꯥꯜꯂꯨ ꯍꯥꯏꯕ ꯂꯩꯇ꯭ꯔꯅꯦ ꯑꯗꯨ ꯌꯥꯟꯕ ꯃꯇꯝꯗ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯍꯪꯕꯅꯦꯕ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯔꯨꯖꯥ ꯑꯣꯏꯔꯤꯉꯩ ꯃꯔꯛꯇ ꯏꯟꯖꯦꯛꯁꯟ ꯌꯥꯜꯂꯕ ꯍꯤꯗꯥꯛ ꯒꯨꯔꯒꯣꯁ ꯌꯥꯟꯕꯗꯣ ꯃꯗꯨꯅ ꯀꯔꯤꯁꯨ ꯔꯨꯖꯥꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯔꯨꯖꯥ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯔꯨꯖꯥꯗ ꯏꯟꯖꯦꯛꯁꯟ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯅꯥꯕꯒꯤ ꯑꯔꯨꯝ ꯍꯧꯕꯒꯤ ꯀꯣꯛ ꯆꯤꯛꯄꯒꯤ ꯑꯦꯅꯤ ꯑꯅꯥꯕ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯒꯨꯔꯒꯣꯁ ꯌꯥꯟꯕ ꯏꯟꯖꯦꯛꯁꯟ ꯌꯥꯟꯕꯗꯨ ꯀꯔꯤꯁꯨ ꯔꯨꯖꯥꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯌꯥꯏ ꯔꯨꯖꯥ ꯀꯥꯏꯗꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯃꯦꯁꯥꯞ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯀꯥꯎꯕꯗꯒꯤ ꯆꯤꯟꯗ ꯊꯨꯝ ꯇꯪꯕ ꯑꯁꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯊꯣꯛꯀꯜꯂꯤ ꯌꯨꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯣꯡꯕ ꯃꯇꯝꯗ ꯀꯥꯎꯕꯗꯒꯤ ꯏꯟꯁꯥꯡꯒꯤ ꯊꯨꯝ ꯑꯗꯨ ꯇꯪꯊꯣꯛꯎꯔꯦꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯀꯌꯥ ꯃꯗꯨꯅ ꯔꯨꯖꯥꯗꯨ ꯑꯀꯥꯏꯕ ꯑꯣꯏꯕ꯭ꯔꯥ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯀꯥꯎꯕꯗꯒꯤꯅꯤꯀꯣ ꯇꯪꯒꯦ ꯍꯥꯏꯅ ꯈꯜꯂ ꯇꯪꯕꯗꯤ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯍꯥꯛꯅ ꯏꯟꯁꯥꯡ ꯊꯣꯡꯉꯤꯉꯩ ꯃꯇꯝꯗ ꯏꯟꯁꯥꯡ ꯑꯁꯤ ꯊꯨꯝ ꯇꯪꯒꯦ ꯍꯥꯏꯅ ꯀꯥꯎꯕꯗꯒꯤ ꯃꯈꯨꯠꯇ ꯈꯛꯇꯪ ꯍꯥꯞꯄꯒ ꯃꯔꯩꯇꯣꯟꯗ ꯇꯪꯈꯤꯑꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯔꯨꯖꯥꯗꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯀꯔꯤꯒꯨꯝꯕ ꯇꯪꯉꯤꯕ ꯄꯣꯠ ꯑꯗꯨ ꯌꯣꯠꯁꯤꯟꯒꯗꯕ ꯅꯠꯇꯦꯀꯣ ꯑꯣꯊꯣꯛꯈꯤꯒꯗꯕꯅꯤ ꯑꯃꯨꯛꯀ ꯊꯨ ꯂꯥꯎꯅ ꯁꯤꯠꯇꯣꯛꯈꯤꯒꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯔꯨꯖꯥꯗꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯔꯨꯖꯥꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯎꯜꯃꯥꯅ ꯑꯁꯨꯝꯅ ꯏꯕꯤꯔꯤ ꯃꯁꯥꯏꯜ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯅ ꯑꯗꯨꯝꯂꯕ ꯅꯨꯄꯤꯁꯤꯡ ꯃꯄꯨꯔꯣꯏꯕꯁꯤꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯎꯇ꯭ꯔꯗꯤ ꯈꯣꯠꯇ꯭ꯔꯗꯤ ꯌꯥꯝꯅ ꯆꯩꯕ ꯌꯥꯡꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯅꯨꯄꯤ ꯂꯩꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡꯉꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯊꯣꯠꯇ ꯂꯧꯈꯠꯂꯒ ꯊꯨꯝ ꯌꯥꯔꯕ꯭ꯔꯥ ꯃꯣꯔꯣꯛ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯇꯪꯕꯒꯤ ꯆꯥꯡ ꯐꯥꯎꯗꯤ ꯏꯖꯥꯖꯠꯅꯤ ꯃꯗꯨꯅ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯂꯦꯀꯤꯟ ꯇꯪꯉꯤꯕ ꯂꯩꯇꯣꯟꯗ ꯇꯪꯉꯤꯕ ꯑꯗꯨ ꯌꯣꯠꯁꯤꯟꯒꯗꯕ ꯅꯠꯇꯦꯀꯣ ꯑꯣꯠꯊꯣꯛꯈꯤꯒꯗꯕꯅꯤꯕ ꯂꯣꯏꯔꯒ ꯃꯍꯥꯎꯗꯨ ꯈꯛꯇꯪ ꯊꯨꯝ ꯌꯥꯔꯦ ꯃꯣꯔꯣꯛ ꯌꯥꯔꯦ ꯍꯥꯏꯕꯗꯨꯒ ꯈꯪꯍꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯦꯀꯤꯟ ꯈꯪꯅ ꯑꯗꯨꯝ ꯕꯥꯔ ꯕꯥꯔ ꯃꯍꯥꯎ ꯇꯪꯒꯦꯅ ꯈꯜꯂꯒ ꯇꯪꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯃꯀ꯭ꯔꯨ ꯑꯣꯏꯒꯅꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗ ꯔꯝꯖꯥꯟ ꯊꯥꯗ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯃꯤ ꯑꯃꯅ ꯔꯝꯖꯥꯟ ꯊꯥꯗ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯏ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯑꯗꯨꯕꯨ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯑꯁꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯃꯤ ꯑꯃꯅ ꯃꯆꯤꯟꯗꯒꯤ ꯃꯌꯥꯗꯒꯤ ꯏ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯨ ꯃꯥꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯌꯣꯠꯁꯤꯜꯂꯤꯕ ꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯌꯣꯠꯂꯤꯕ ꯏꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯌꯣꯠꯂꯤꯕ ꯏ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯑꯣꯏꯌꯦꯕ ꯅꯪꯒꯤ ꯊꯣꯛꯂꯛꯏꯕ ꯌꯣꯠꯁꯤꯜꯂꯤꯕ ꯇꯤꯟꯁꯨ ꯌꯥꯎꯒꯅꯤꯗꯅ ꯃꯗꯨ ꯇꯤꯟꯗꯨꯗꯒꯤ ꯏꯗꯨꯅ ꯍꯦꯟꯅ ꯌꯥꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯍꯦꯜꯂꯤꯕ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯒꯅꯤ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯨꯅ ꯌꯣꯠꯁꯤꯟꯗꯦꯕ ꯌꯥꯍꯩ ꯇꯤꯟꯒꯤ ꯁꯔꯨꯛ ꯑꯣꯏꯒꯦꯔꯥ ꯈꯖꯤꯛꯇꯪ ꯑꯣꯏꯒꯦꯔꯥ ꯌꯥꯝꯒꯦꯔꯥ ꯌꯥꯝ ꯑꯣꯏꯒꯦꯔꯥ ꯊꯣꯛꯂꯛꯏꯕ ꯏ ꯌꯥꯗꯒꯤ ꯅꯠꯇ꯭ꯔ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯨꯅ ꯑꯣꯠꯊꯣꯛꯈꯤꯕ ꯁꯤꯠꯇꯣꯛꯈꯤꯑꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯂꯦꯀꯤꯟ ꯌꯣꯠꯁꯤꯟꯈꯤꯕ ꯇꯥꯔꯦ ꯌꯣꯠꯁꯤꯜꯂꯤꯗꯨ ꯀꯌꯥꯝ ꯌꯥꯝꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯅꯪꯅ ꯌꯣꯠꯁꯤꯜꯂꯤꯗꯨ ꯅꯪꯅ ꯃꯦꯁꯨꯁ ꯑꯣꯏ ꯃꯍꯥꯎꯗꯨ ꯆꯤꯟꯗ ꯅꯠꯇ꯭ꯔꯒ ꯈꯧꯅꯥꯎꯗꯨ ꯐꯥꯎꯕꯦꯅꯦ ꯌꯣꯠꯁꯤꯜꯂꯤꯕ ꯏ ꯑꯗꯨꯅ ꯌꯥꯝꯃꯦꯕ ꯌꯣꯠꯁꯤꯜꯂꯤꯕ ꯇꯤꯟꯗꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗꯨ ꯀꯥꯏꯔꯅꯤ ꯇꯤꯟꯗꯒꯤ ꯏꯗꯨꯅ ꯈꯖꯤꯛꯇꯪꯅꯦ ꯃꯦꯁꯨꯁ ꯑꯣꯏꯗꯦꯕ ꯌꯣꯠꯁꯤꯟꯕ ꯃꯇꯝꯗ ꯀꯩꯁꯨ ꯃꯍꯥꯎ ꯐꯥꯎꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯔꯨꯖꯥꯗꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯇꯤꯟꯗꯒꯤ ꯍꯦꯟꯅ ꯌꯥꯝꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯤꯟꯗꯒꯤ ꯍꯦꯟꯅ ꯌꯥꯝꯃꯒꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗꯨ ꯀꯥꯏꯔꯅꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯔꯨꯖꯥ ꯀꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯐꯥꯔꯥ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯕ ꯄꯣꯠꯇꯨ ꯄꯤꯔꯣꯏꯀꯣ ꯀꯐꯥꯔꯥ ꯍꯥꯏꯗꯤ ꯈꯪꯅ ꯊꯨꯒꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯁꯨꯒꯨꯝꯅ ꯔꯨꯖꯥ ꯀꯥꯏꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯁꯨꯝꯅ ꯈꯛꯇꯪ ꯀꯥꯏꯈꯤꯕ ꯔꯨꯖꯥꯗꯣ ꯑꯗꯨ ꯈꯛꯇꯪ ꯍꯦꯟꯒꯅꯤ ꯑꯗꯨꯒ ꯀꯖꯥ ꯁꯤꯡꯒꯅꯦꯕ ꯁꯤꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯔꯝꯗꯤ ꯃꯁꯤ ꯃꯥꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯜꯂꯥꯍꯅ ꯃꯥꯐꯅꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯔꯨꯖꯥꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯤꯟꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯃꯁꯤ ꯌꯣꯠꯄꯗ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯔꯨꯖꯥꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯤꯟꯁꯤ ꯌꯥꯝꯅ ꯊꯣꯛꯂꯛꯑꯦꯕ ꯅꯨꯄꯥꯁꯤ ꯆꯩ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯁꯨꯝꯁꯨ ꯆꯥꯛꯈꯥꯎꯗ ꯄꯨꯛꯇ ꯆꯥꯛ ꯌꯥꯎꯗꯕꯅꯤ ꯇꯤꯟꯁꯤ ꯌꯣꯠꯅꯤꯡꯕ ꯁꯤꯠꯇꯣꯛꯅꯤꯡꯕ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯦꯕ ꯃꯁꯤꯅ ꯔꯨꯖꯥꯗ ꯑꯀꯥꯏꯕ ꯑꯣꯏꯕ꯭ꯔꯥ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯇꯤꯟꯁꯤ ꯆꯥꯍꯦ ꯃꯌꯥꯝ ꯑꯃ ꯌꯣꯠꯂꯁꯨ ꯈꯖꯤꯛꯇꯪ ꯌꯣꯠꯂꯁꯨ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯣꯠꯄ ꯌꯥꯏ ꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯍꯥꯎꯕ ꯆꯥꯕ ꯎꯔꯦꯅꯦ ꯆꯥꯕ ꯎꯕꯁꯦ ꯅꯪ ꯅꯇꯤꯟ ꯆꯨꯝꯃꯛꯑꯦꯕ ꯑꯗꯨ ꯅꯇꯤꯟꯗꯨ ꯌꯣꯠꯂꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤꯗꯨ ꯆꯥꯕ ꯅꯠꯇꯦꯕ ꯇꯤꯟ ꯌꯣꯠꯄꯅꯦꯕ ꯑꯩꯒꯤ ꯃꯪꯗ ꯌꯥꯎꯕꯗꯣ ꯑꯗꯨꯗꯤ ꯖꯥꯏꯁꯅꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯇꯤꯟ ꯌꯣꯠꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯗꯤ ꯔꯨꯖꯥꯅ ꯇꯤꯟ ꯌꯣꯠꯄ ꯌꯥꯗꯦ ꯇꯨꯝ ꯁꯤꯠꯇꯣꯛꯑꯗꯤ ꯅꯪ ꯅꯇꯤꯟ ꯀꯪꯉꯛꯑꯅꯤ ꯍꯦꯟꯅ ꯆꯥꯛ ꯂꯥꯝꯃꯛꯑꯅꯤ ꯂꯥꯛꯈꯤꯕ ꯇꯨꯝ ꯁꯤꯠꯇꯣꯛꯀꯅꯨ ꯀꯕꯤ ꯀꯕꯥꯗ ꯇꯟꯕ ꯌꯥꯝ ꯃꯥꯅꯤ ꯁꯤꯠꯈꯤꯕꯗ ꯇꯨꯡꯉꯥꯏ ꯐꯠꯇꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯁꯤꯠꯇꯣꯛꯄꯗꯤ ꯇꯧꯒꯅꯣꯕ ꯑꯗꯨꯝ ꯌꯣꯠꯁꯤꯟꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯔꯨꯖꯥꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ
ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯗ ꯑꯃꯨꯛ ꯍꯪꯕꯤꯔꯦ ꯀꯔꯤ ꯂꯣꯛ ꯇꯧꯕ ꯃꯤ ꯑꯗꯨꯒꯤ ꯂꯣꯛ ꯑꯗꯨ ꯌꯣꯠꯈꯤꯕ ꯑꯁꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ? ꯂꯣꯛ ꯇꯧꯕ ꯃꯤꯅ ꯂꯣꯛ ꯑꯗꯨ ꯌꯣꯠꯄ ꯂꯣꯛ ꯃꯇꯨꯝ ꯑꯗꯨ ꯌꯣꯠꯆꯟꯈꯤꯕ ꯑꯗꯨꯅ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯁꯤꯅꯤ ꯍꯥꯏꯁꯦ. ꯂꯣꯛ ꯇꯧꯕ ꯃꯤꯅ ꯂꯣꯛ ꯑꯗꯨ ꯌꯣꯠꯆꯟꯈꯤꯕ ꯃꯇꯝꯗ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯔꯨꯖꯥ ꯀꯥꯏꯔꯣꯏ. ꯕꯁ ꯈꯛꯇ ꯈꯪꯉꯣ, ꯑꯇꯩ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯅꯨ. ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯛꯅꯤ ꯑꯗꯨꯝ ꯌꯣꯠꯆꯟꯕꯗꯨꯗꯤ ꯇꯟꯗ꯭ꯔꯣ? ꯑꯣꯊꯣꯛꯈꯣ. ꯂꯣꯛ ꯆꯨꯝꯅ ꯌꯣꯠꯈꯤꯕꯗꯨꯗꯤ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯤꯠꯇ ꯅꯥꯇꯣꯟꯗ ꯍꯤꯗꯥꯛ ꯍꯥꯞꯄ ꯑꯁꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ? ꯃꯤꯠ ꯑꯃꯁꯨꯡ ꯅꯥꯇꯣꯟ ꯑꯃꯁꯨꯡ ꯅꯥꯀꯣꯡ ꯑꯍꯨꯝꯃꯛ ꯍꯥꯏꯔꯣ. ꯑꯍꯨꯝꯃꯛꯁꯤꯗ ꯍꯤꯗꯥꯛ ꯍꯥꯞꯄ ꯃꯇꯝꯗ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯍꯥꯏꯁꯦ. ꯗꯦꯈꯣ, ꯃꯤꯠꯇ ꯍꯤꯗꯥꯛ ꯍꯥꯞꯄ ꯃꯇꯝꯗꯗꯤ ꯔꯨꯖꯥ ꯀꯥꯏꯔꯣꯏ. ꯅꯥꯀꯣꯡꯗ ꯍꯥꯞꯄꯦꯅꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗꯣ ꯀꯥꯏꯒꯅꯦꯕ. ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ? ꯃꯔꯝꯗꯤ ꯅꯥꯀꯣꯡꯗ ꯍꯥꯞꯄ ꯄꯣꯠ ꯑꯁꯤꯅ ꯃꯅꯨꯡ ꯌꯧꯁꯤꯜꯍꯜꯂꯦꯕ. ꯅꯥꯀꯣꯡꯗ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯍꯥꯞꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯧꯁꯤꯜꯂꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗꯨ ꯀꯥꯏꯒꯅꯦꯕ. ꯅꯥꯇꯣꯟꯗ ꯍꯤꯗꯥꯛ ꯍꯥꯞꯄ ꯑꯗꯨꯁꯨ ꯀꯩꯒꯨꯝꯕ ꯃꯅꯨꯡ ꯌꯧꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯔꯨꯖꯥ ꯀꯥꯏꯒꯗꯧꯅꯤ. ꯈꯖꯤꯛꯇꯪ ꯃꯄꯥꯟꯗ ꯁ꯭ꯋꯥꯏꯗ ꯍꯥꯞꯄꯗꯣ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯔꯨꯖꯥ ꯀꯥꯏꯔꯣꯏꯕ. ꯃꯅꯨꯡ ꯌꯧꯁꯤꯜꯂꯒ ꯍꯥꯞꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯔꯝꯗꯤ ꯁꯤꯅ ꯗꯤꯃꯥꯛ ꯑꯃꯁꯨꯡ ꯆꯈꯥꯎ ꯌꯧꯕꯅꯦꯕ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯎꯗꯨ ꯐꯥꯎꯋꯦꯕ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗꯨ ꯀꯥꯏꯒꯅꯤ. ꯏꯆꯝ ꯆꯝꯅ ꯅꯥꯇꯣꯟ ꯁ꯭ꯋꯥꯏꯗ ꯍꯥꯞꯄꯗꯨꯅꯗꯤ ꯀꯩꯁꯨ ꯔꯨꯖꯥ ꯀꯥꯏꯔꯣꯏ. ꯂꯦꯀꯤꯟ ꯅꯥꯀꯣꯡꯗ ꯍꯥꯞꯄꯦ ꯐꯥꯎ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯏ ꯔꯨꯖꯥ ꯀꯥꯏꯒꯅꯤ. ꯂꯦꯀꯤꯟ ꯃꯤꯠꯇ ꯁꯨꯔꯃꯥ ꯑꯃꯁꯨꯡ ꯃꯤꯠꯇ ꯑꯥꯏꯗ꯭ꯔꯣꯞꯀꯨꯝꯕ ꯍꯤꯗꯥꯛꯀꯨꯝꯕ ꯍꯥꯞꯄꯅꯗꯤ ꯔꯨꯖꯥ ꯀꯥꯏꯔꯣꯏ. ꯑꯗꯨꯃ ꯈꯪꯖꯤꯜꯂꯣ. ꯁꯨꯔꯃꯥ ꯇꯩꯕꯁꯨ ꯔꯨꯖꯥ ꯀꯥꯏꯗꯦ ꯃꯤꯠꯇ. ꯑꯥꯏꯗ꯭ꯔꯣꯞ ꯑꯃꯁꯨꯡ ꯃꯤꯠ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯍꯥꯞꯄ ꯑꯃꯁꯨꯡ ꯃꯤꯠ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯀꯩꯗꯧꯕ ꯑꯗꯨꯗꯨꯁꯨ ꯔꯨꯖꯥꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯅꯥꯀꯣꯡꯗ ꯅꯥꯇꯣꯟꯗ ꯍꯥꯞꯆꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯔꯨꯖꯥ ꯀꯥꯏꯒꯅꯤ. ꯑꯗꯨꯃ ꯈꯪꯖꯤꯜꯂꯣ. ꯍꯤꯁꯥꯕ ꯀꯥꯎꯕꯗꯒꯤ ꯔꯨꯖꯥꯗ ꯆꯥꯕ ꯊꯛꯄ ꯇꯧꯔꯨꯔꯦ, ꯀꯣꯟꯅ ꯅꯤꯡꯁꯤꯡꯂꯛꯑꯦ, ꯃꯁꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ. ꯀꯥꯎꯕꯗꯒꯤ ꯆꯥꯈꯤꯕꯁꯤ ꯃꯈꯜ ꯌꯥꯝꯃꯦ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯨꯖꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯒ ꯃꯍꯥꯛꯁꯨ ꯔꯨꯖꯥ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯕ ꯑꯁꯤꯁꯨ ꯄꯨꯔꯥ ꯀꯥꯎꯔꯨꯔꯦꯕ. ꯔꯨꯖꯥꯅꯤ ꯑꯃꯁꯨꯡ ꯔꯨꯖꯥꯗꯨꯗ ꯑꯩ ꯔꯨꯖꯥ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯒ ꯃꯥ ꯏꯁꯤꯡ ꯊꯛꯎꯔꯦ, ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯆꯥꯔꯨꯔꯦ. ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥ ꯅꯤꯡꯁꯤꯡꯉꯦꯕ, ꯑꯁ ꯑꯩꯁꯦ ꯔꯝꯖꯥꯟꯒꯤ ꯃꯅꯨꯡꯗ ꯔꯨꯖꯥ ꯍꯦꯜꯂꯤꯕꯅꯤꯀꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯉꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯔꯨꯖꯥ ꯑꯗꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯔꯨꯖꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯍꯦꯜꯂꯒ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯍꯦꯜꯂꯒ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ. ꯀꯔꯤꯒꯨꯝꯕ ꯅꯪ ꯔꯨꯖꯥ ꯑꯁꯤ ꯔꯝꯖꯥꯟꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯉꯤ, ꯇꯧꯕꯇꯕꯨ ꯃꯗꯨꯗ ꯅꯪꯅ ꯉꯥꯏꯍꯥꯛꯇꯪ ꯀꯥꯎꯕꯗꯒꯤ ꯆꯥꯔꯨꯔꯦ, ꯆꯥꯔꯤꯉꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯅꯤꯡꯁꯤꯡꯉꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯔꯨꯖꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯦꯕ. ꯅꯪ ꯈꯪꯉꯤꯉꯩꯒꯤ ꯍꯥꯂꯥꯠ ꯑꯗꯨꯗ ꯆꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗꯨ ꯀꯥꯏꯒꯅꯦꯕ. ꯃꯔꯝꯗꯤ ꯔꯨꯖꯥꯅꯤ ꯈꯪꯉꯤꯕ, ꯑꯗꯨꯅ ꯃꯔꯝꯗꯤ ꯅꯪ ꯔꯨꯖꯥ ꯍꯦꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏꯁꯤ ꯅꯪ ꯈꯪꯐꯝ ꯊꯣꯛꯑꯦꯕ. ꯑꯗꯨ ꯅꯪꯒꯤ ꯑꯁꯣꯏꯕꯅꯦꯕ. ꯑꯗꯨꯒ ꯑꯃꯅ ꯀꯔꯤ, ꯀꯥꯎꯕꯗꯒꯤ ꯆꯥꯔ ꯔꯨꯖꯥꯅꯤ ꯔꯝꯖꯥꯟꯅꯤ ꯍꯥꯏꯕ ꯁꯨꯈꯪ ꯈꯪꯗꯦ, ꯆꯥꯎꯔꯤ ꯆꯤꯟꯗ ꯌꯥꯎꯋꯦꯕ. ꯌꯥꯎꯔꯤꯉꯩ ꯇꯔꯛ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯉꯛꯑꯦꯕ, ꯀꯥꯎꯕꯗꯒꯤ ꯆꯥꯈꯤꯕꯁꯤꯕꯨ ꯑꯩ ꯆꯤꯟꯗ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ, ꯆꯥꯈ꯭ꯔꯒꯦꯅ ꯈꯜꯂꯒ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯌꯥꯔꯣꯏ. ꯅꯤꯡꯁꯤꯡꯉꯛꯏꯉꯩꯒꯤ ꯃꯇꯝ ꯑꯗꯨ ꯆꯤꯟꯗ ꯌꯥꯎꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏ ꯑꯣꯠꯊꯣꯛꯑꯒ ꯁꯤꯠꯇꯣꯛꯈꯤꯒꯅꯤ, ꯂꯪꯊꯣꯛꯈꯤꯒꯅꯤ. ꯑꯗꯨꯅ ꯀꯔꯤꯁꯨ ꯔꯨꯖꯥ ꯀꯥꯏꯔꯣꯏ. ꯀꯥꯎꯕꯗꯒꯤ ꯆꯥꯈꯤꯕ ꯆꯥꯍꯦ ꯃꯌꯥꯝ ꯑꯃ ꯆꯥꯔꯁꯨ, ꯈꯖꯤꯛꯇꯪ ꯆꯥꯔꯁꯨ ꯀꯥꯎꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯔꯨꯖꯥꯗꯨ ꯑꯣꯏꯒꯅꯤ. ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯦꯟꯕꯤꯌꯨ. ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯃꯛ ꯏꯐꯇꯥꯔ ꯉꯥꯏꯕꯤꯌꯨ. ꯑꯗꯨꯒꯤ ꯃꯊꯪ ꯀꯣꯏꯁꯟꯗ ꯀꯔꯤ, ꯈꯨꯠꯇ ꯅꯠꯇ꯭ꯔꯒꯅ ꯐꯩꯒꯟꯗ ꯏꯟꯖꯦꯛꯁꯟ ꯌꯥꯟꯕꯁꯤ ꯔꯨꯖꯥ ꯀꯥꯏꯕꯔꯥ? ꯈꯨꯠꯇ ꯅꯠꯇ꯭ꯔꯒ ꯐꯩꯒꯟꯗ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃꯗ ꯏꯟꯖꯦꯛꯁꯟ ꯌꯥꯟꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ, ꯒꯨꯔꯒꯣꯁ ꯀꯥꯞꯄ, ꯏꯟꯖꯦꯛꯁꯟ ꯁꯤꯔꯤꯟ ꯀꯥꯞꯄ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ. ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯨꯖꯥꯗ ꯑꯀꯥꯏꯕ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯁꯤꯅꯦꯕ ꯍꯪꯉꯤꯁꯦ. ꯈꯨꯠꯇ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡꯒꯤ ꯁꯤꯡꯂꯤꯗ ꯑꯦꯅꯤ ꯑꯃꯗ ꯑꯣꯏꯒꯦꯔꯥ, ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃꯗ ꯑꯣꯏꯒꯦꯔꯥ, ꯀꯩꯗꯧꯕ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯇꯝꯗ, ꯏꯟꯖꯦꯛꯁꯟ ꯀꯥꯞꯄ ꯃꯇꯝꯗ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯔꯨꯖꯥ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ, ꯌꯥꯏ. ꯑꯗꯨꯒꯤ ꯃꯊꯪ ꯁꯨꯕꯗ, ꯁꯤꯡꯂꯤꯗ ꯍꯤꯗꯥꯛ ꯀꯥꯞꯂꯒ ꯌꯥꯟꯕꯁꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ? ꯁꯤꯡꯂꯤꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯩ, ꯑꯩꯈꯣꯏ ꯃꯆꯥ ꯄꯔꯃꯥꯟ ꯑꯣꯏꯅ ꯏꯒꯤ ꯁꯔꯨꯛꯇꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯃꯔꯝꯗꯒꯤ ꯗꯥꯛꯇꯔꯅ ꯍꯛꯆꯥꯡ ꯄꯥꯡꯒꯜ ꯁꯣꯟꯕ ꯃꯔꯝꯗꯒꯤ ꯁꯤꯡꯂꯤ ꯊꯤꯔꯒ ꯁꯤꯡꯂꯤꯗ ꯈꯨꯠꯇ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯁꯤꯡꯂꯤꯗꯣ ꯀꯥꯞꯄ ꯂꯩꯗꯅ, ꯑꯗꯨꯅ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏ, ꯔꯨꯖꯥ ꯀꯥꯏꯔꯣই. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯑꯅꯤ ꯐꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯌꯥꯎꯋꯤꯗꯅ, ꯗꯥꯛꯇꯔ ꯆꯠꯂꯒ. ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯔꯨꯖꯥ ꯍꯦꯟꯕ ꯉꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ, ꯉꯝꯗꯕ ꯃꯤꯅꯤꯅ ꯍꯨꯀꯨꯝ ꯇꯣꯉꯥꯜꯂꯅꯤ. ꯂꯦꯀꯤꯟ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯑꯃꯁꯨꯡ ꯔꯨꯖꯥ ꯍꯦꯟꯕ ꯉꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯔꯨꯖꯥ ꯀꯥꯏꯔꯣꯏ. ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯏ ꯈꯛꯇꯅꯦꯕ, ꯆꯈꯥꯎ ꯌꯧꯕ ꯅꯠꯇꯦ, ꯏꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯛꯄꯅꯦꯕꯀꯣ. ꯑꯗꯨꯅ ꯁꯤꯡꯂꯤ ꯑꯗꯨꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯇꯝ ꯑꯃꯁꯨꯡ ꯂꯧꯊꯣꯛꯄ ꯑꯃꯁꯨꯡ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯔꯨꯖꯥꯗ ꯀꯥꯏꯔꯣꯏ, ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯃꯊꯪꯒꯤ ꯀꯣꯏꯁꯟꯗ ꯀꯔꯤ, ꯔꯨꯖꯥꯒꯤ ꯍꯦꯜꯂꯤꯉꯩꯒꯤ ꯍꯥꯂꯥꯠ ꯑꯁꯤꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯏ ꯑꯁꯤ ꯆꯤꯡꯊꯣꯛꯑꯒ ꯏ ꯄꯤꯈꯤꯕꯁꯤ ꯔꯨꯖꯥ ꯀꯥꯏꯕ꯭ꯔꯥ? ꯑꯃꯁꯨꯡ ꯏꯗꯨ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯥꯞꯁꯤꯟꯕ ꯑꯁꯤ ꯔꯨꯖꯥ ꯀꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ. ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯏꯗꯨ ꯆꯤꯡꯊꯣꯛꯑꯦ ꯕꯣꯇꯜ ꯑꯃ, ꯑꯗꯨꯒ ꯃꯤꯗ ꯗꯣꯅꯦꯠ ꯇꯧꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯅꯥꯕ ꯑꯃꯗ ꯄꯤꯕ ꯑꯣꯏꯇꯥꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯍꯥꯛꯀꯤ ꯔꯨꯖꯥꯗꯨ ꯀꯩꯁꯨ ꯀꯥꯏꯔꯣꯏ. ꯏ ꯆꯤꯡꯊꯣꯛꯄꯅ ꯔꯨꯖꯥ ꯀꯥꯏꯗꯦ, ꯑꯃꯁꯨꯡ ꯏꯗꯣ ꯍꯛꯆꯥꯡꯗ ꯀꯥꯞꯁꯤꯟꯕꯅ ꯔꯨꯖꯥ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯏ ꯄꯤꯕ ꯃꯤꯁꯤꯡ ꯔꯨꯖꯥ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯣꯏ. ꯔꯨꯖꯥ ꯀꯥꯏꯗꯦꯀோ. ꯑꯗꯨꯃꯛ ꯀꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ, ꯑꯗꯨ ꯀꯐꯥꯔꯥ ꯁꯨꯝ ꯂꯥꯛꯀꯅꯤ, ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯒꯤ ꯃꯊꯪ ꯀꯣꯏꯁꯟꯗ ꯑꯃꯨꯛꯀ ꯍꯥꯏꯔꯤ ꯀꯔꯤ, ꯃꯤꯁꯥꯞ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩ ꯑꯅꯥꯕ ꯃꯔꯝꯗꯒꯤ ꯏ ꯊꯣꯛꯂꯛꯑꯦ, ꯈꯨꯠꯇꯒꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ?
ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯍꯦꯜꯂꯛꯇ ꯈꯨꯠꯇꯒꯤ ꯈꯣꯡꯗꯒꯤ ꯑꯦꯅꯤ ꯃꯐꯝ ꯑꯃꯗꯒꯤ ꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯊꯣꯛꯂꯛꯏꯕ ꯏꯗꯨ ꯌꯥꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯀꯥꯏꯔꯣꯏꯕ ꯈꯨꯠꯇꯒꯤ ꯑꯣꯏꯒꯦꯔꯥ ꯈꯣꯡꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯔꯝꯒꯦꯔꯥ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯑꯅꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯨ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯒꯦꯔꯥ ꯃꯗꯨꯅ ꯔꯨꯖꯥ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯔꯨꯖꯥꯗ ꯀꯥꯏꯍꯟꯗꯦ ꯔꯨꯖꯥ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯍꯦꯟꯒꯅꯤ ꯔꯨꯖꯥ ꯀꯥꯏ ꯄꯔꯃꯥꯅꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯆꯠꯂꯦ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯈꯨꯠꯇ ꯈꯖꯤꯛꯇꯪ ꯁꯣꯛꯑꯦ ꯈꯖꯤꯛꯇꯪ ꯁꯣꯛꯏꯕ ꯈꯨꯠꯇꯣ ꯁꯤꯗ ꯁꯣꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯀꯣꯛꯇ ꯃꯆꯦꯠ ꯑꯃ ꯁꯣꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯗ ꯃꯆꯦꯠ ꯑꯃ ꯈꯣꯛꯂꯨꯗ ꯐꯥꯏꯒꯟꯗ ꯈꯖꯤꯛꯇꯪ ꯁꯣꯛꯑꯦ ꯁꯣꯛꯏꯕ ꯃꯐꯝꯗ ꯏꯁꯤ ꯐꯖꯅ ꯊꯣꯛꯑꯦ ꯕꯦꯟꯗꯦꯖ ꯌꯦꯠꯁꯜꯂꯦ ꯗꯥꯛꯇꯔꯗ ꯌꯧꯔꯦ ꯃꯗꯨꯅ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯂꯦꯀꯤꯟ ꯀꯥꯏꯔꯣꯏꯑꯕ ꯔꯨꯖꯥ ꯑꯗꯨꯅ ꯃꯔꯝꯗꯤ ꯏ ꯊꯣꯛꯂꯛꯏꯕ ꯑꯦꯅꯤ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯇꯥꯔꯁꯨ ꯔꯨꯖꯥꯗ ꯑꯗꯨꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯔꯨꯖꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯀꯔꯤ ꯗꯤꯃꯥꯛ ꯑꯃꯁꯨꯡ ꯆꯥꯈꯥꯎ ꯑꯅꯤꯁꯤꯗꯅꯦ ꯃꯍꯥꯎ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯄꯣꯛꯍꯜꯂꯤꯁꯤ ꯁꯤꯒꯤ ꯑꯅꯤꯁꯤꯒꯤ ꯄꯣꯠꯁꯤ ꯃꯐꯝꯁꯤ ꯌꯧꯗ꯭ꯔꯒꯗꯤ ꯑꯦꯅꯤ ꯃꯐꯝꯁꯤꯡ ꯒꯨꯔꯒꯣꯁ ꯌꯥꯟꯕ ꯑꯣꯏꯔꯣ ꯑꯦꯅꯤ ꯁꯤꯔꯤꯟ ꯀꯥꯞꯄ ꯑꯣꯏꯔꯣ ꯏꯟꯖꯦꯛꯁꯟ ꯂꯒꯥꯏꯕ ꯑꯣꯏꯔꯣ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯗꯤꯃꯥꯛ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯆꯥꯈꯥꯎ ꯌꯧꯗꯦꯕ ꯌꯧꯗꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯔꯨꯖꯥ ꯀꯥꯏꯍꯟꯗꯦꯕ ꯑꯁꯨꯝ ꯏ ꯊꯣꯛꯄ ꯍꯥꯏꯕꯁꯨ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯖꯤꯁꯝ ꯄꯥꯔꯠ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯦꯕ ꯆꯥꯈꯥꯎꯒ ꯗꯤꯃꯥꯛꯀ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦꯕ ꯑꯗꯨꯅ ꯀꯩꯁꯨ ꯔꯨꯖꯥꯗ ꯃꯥꯡꯍꯟꯕ ꯑꯃꯁꯨꯡ ꯔꯨꯖꯥ ꯑꯣꯏꯍꯟꯗꯕ ꯂꯩꯇꯦ ꯔꯨꯖꯥꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯔꯨꯖꯥ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯔꯤ ꯌꯥꯗꯒꯤ ꯏ ꯊꯣꯛꯂꯛꯄꯁꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯋꯖꯨꯁꯨ ꯀꯥꯏꯒꯗ꯭ꯔꯥ ꯁꯤꯅꯤ ꯍꯥꯏꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯏ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯋꯖꯨꯗꯤ ꯀꯥꯏꯒꯅꯤ ꯂꯦꯀꯤꯟ ꯔꯨꯖꯥ ꯍꯦꯟꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯨ ꯈꯖꯤꯛꯇꯪ ꯌꯥꯝꯕ ꯑꯣꯏꯒꯦꯔꯥ ꯌꯥꯝꯗꯕ ꯑꯣꯏꯒꯦꯔꯥ ꯁꯤꯠꯇꯣꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯏ ꯊꯣꯛꯂꯛꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯃꯤ ꯃꯇꯤꯟꯗꯨꯗꯒꯤ ꯏꯗꯨꯅ ꯌꯥꯝꯃꯤ ꯑꯗꯨꯅ ꯃꯥꯅ ꯌꯣꯠꯆꯟꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯣꯠꯆꯜꯂꯤꯕ ꯑꯗꯨ ꯇꯤꯜꯒꯤ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯏ ꯑꯗꯨꯗꯤ ꯍꯦꯟꯅ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯌꯣꯠꯆꯟꯗꯕꯤꯗ ꯃꯥꯅ ꯁꯤꯠꯇꯣꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯔꯨꯖꯥ ꯀꯥꯏꯔꯣꯏ ꯔꯨꯖꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯦꯟꯒꯅꯤ ꯀꯣ ꯏ ꯊꯣꯛꯄꯅ ꯌꯥꯗꯒꯤ ꯈꯖꯤꯛꯇꯪ ꯆꯤꯟꯗꯒꯤ ꯊꯣꯛꯄꯅ ꯔꯨꯖꯥ ꯀꯥꯏꯗꯦ ꯑꯗꯨꯃ ꯈꯪꯉꯁꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯔꯤ ꯃꯦꯁꯥꯞ ꯔꯨꯖꯥꯒꯤ ꯍꯥꯂꯥꯠꯇ ꯃꯪ ꯊꯤꯕꯁꯤ ꯔꯨꯖꯥ ꯀꯥꯏꯕꯔꯥ ꯃꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕ ꯀꯣꯏꯁꯟꯅꯤ ꯏꯀꯥꯏꯔꯁꯨ ꯃꯁꯤ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯆꯍꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯍꯥꯂꯥꯠꯇ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯏ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯍꯥꯂꯥꯠꯇ ꯔꯨꯖꯥꯗꯨ ꯀꯥꯏꯕ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯍꯥꯂꯥꯠꯇ ꯃꯪ ꯊꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯦꯅꯤ ꯃꯇꯝꯗ ꯄꯔꯃꯥꯟ ꯑꯣꯏꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯔꯨꯖꯥ ꯍꯦꯜꯂꯤꯕꯅꯤ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯑꯩ ꯑꯁꯤꯅ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯇꯨꯝꯃꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯁꯤ ꯃꯪ ꯊꯤꯔꯨꯔꯦ ꯁꯩꯇꯥꯟꯅ ꯋꯥꯁꯋꯥꯁꯥ ꯂꯥꯛꯇꯅ ꯑꯩꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯐꯠꯇꯕ ꯊꯣꯛꯑꯒ ꯃꯪ ꯊꯤꯔꯒ ꯂꯩꯔꯝꯃꯦ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯨꯖꯥꯗ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯀꯥꯏꯔꯣꯏꯑꯕ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯍꯦꯜꯂꯛꯇ ꯅꯁꯥ ꯅꯇꯣꯝꯇꯅ ꯇꯧꯕ ꯅꯠꯇꯦ ꯇꯨꯝꯃꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗꯗꯅ ꯃꯪ ꯊꯤꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯍꯥꯛ ꯑꯗꯨꯅ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯔꯨꯖꯥ ꯑꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯍꯦꯟꯒꯅꯤ ꯔꯨꯖꯥ ꯑꯗꯨꯒꯤ ꯏꯐꯇꯥꯔꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒ ꯅꯨꯄꯥ ꯅꯈꯣꯏꯅ ꯃꯪ ꯊꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯈꯨꯗꯛ ꯑꯗꯨ ꯏꯔꯨꯕ ꯃꯇꯝꯗ ꯆꯤꯟ ꯇꯦꯡꯕ ꯅꯥꯇꯣꯟ ꯇꯦꯡꯕꯁꯤ ꯒꯨꯁꯜꯒꯤ ꯐꯔꯁꯅꯤ ꯂꯦꯀꯤꯟ ꯒꯨꯁꯜ ꯇꯧꯕ ꯃꯇꯝꯗ ꯅꯥꯇꯣꯟꯗ ꯏꯁꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯒꯨꯁꯜ ꯅꯆꯤꯟ ꯇꯦꯡꯕ ꯑꯅꯤꯃꯛꯁꯤ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯦꯍꯇꯤꯌꯥꯠ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯒꯔꯒꯔꯥ ꯑꯥꯅ ꯇꯧꯕ ꯄꯣꯠꯇꯨ ꯇꯧꯕꯤꯒꯅꯨ ꯔꯝꯖꯥꯟꯗ ꯃꯔꯝꯗꯤ ꯈꯧꯅꯥꯎ ꯏꯁꯤꯡ ꯌꯧꯈ꯭ꯔꯒꯗꯤ ꯃꯗꯨ ꯅꯪꯒꯤ ꯔꯨꯖꯥ ꯀꯥꯏꯕꯒꯤ ꯆꯥꯟꯁ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏꯐꯦꯠ ꯃꯊꯛꯁꯤꯗ ꯑꯥꯅ ꯇꯦꯡꯉꯣ ꯑꯗꯨꯒ ꯂꯣꯏꯅ ꯅꯥꯇꯣꯟꯁꯨ ꯑꯥꯐꯥꯎ ꯊꯤꯟꯖꯟꯕꯤꯒꯅꯨ ꯃꯊꯛꯁꯤꯗ ꯆꯥꯝꯕꯤꯌꯨ ꯑꯗꯨ ꯈꯛꯇꯅ ꯀꯥꯐꯤꯅꯤ ꯑꯗꯨꯒ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯪ ꯊꯤꯔꯦ ꯔꯨꯖꯥ ꯆꯥꯕ ꯊꯛꯄ ꯌꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯪ ꯊꯤꯌꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯔꯨꯖꯥ ꯑꯗꯨꯒꯤ ꯁꯦꯔꯤ ꯇꯧꯔꯒ ꯔꯨꯖꯥ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯦꯀꯤꯟ ꯑꯗꯨ ꯅꯪ ꯏꯀꯥꯏꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯃꯇꯝꯗ ꯈꯨꯝꯕ ꯉꯝꯃꯣꯏꯗꯕ ꯀꯣꯏꯁꯟ ꯑꯃꯒꯤ ꯑꯟꯁꯔ ꯅꯪ ꯂꯩꯔꯗꯕꯅꯤ ꯃꯔꯝꯗꯤ ꯅꯪ ꯅꯥꯄꯥꯀꯤꯒꯤ ꯍꯜꯂꯠꯇ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯑꯃꯁꯨꯡ ꯔꯨꯖꯥ ꯑꯗꯨꯒꯤ ꯁꯦꯔꯤ ꯇꯧꯔꯕ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯃꯆꯥꯛꯅꯤ ꯂꯦꯀꯤꯟ ꯀꯅꯥꯒꯨꯝꯕ ꯁꯦꯔꯤ ꯇꯧꯔꯒ ꯅꯦꯠ ꯇꯧꯁꯤꯜꯂꯦ ꯅꯨꯡꯊꯤꯟꯗ ꯏꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯏꯔꯨꯔꯦꯅꯦ ꯃꯗꯨ ꯌꯥꯏ ꯂꯦꯀꯤꯟ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯃꯌꯥꯝꯗ 13 19 ꯃꯨꯛ ꯂꯧꯈꯠꯂꯒ ꯃꯌꯥꯝꯗ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ 18 ꯁꯨꯕ ꯀꯣꯏꯁꯟꯅꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯅꯕ ꯀꯣꯏꯁꯟꯅꯤ ꯕ꯭ꯔꯁ ꯇꯧꯕꯁꯤ ꯔꯨꯖꯥꯒꯤ ꯍꯥꯂꯠꯇ ꯕ꯭ꯔꯁ ꯇꯧꯕ ꯑꯁꯤ ꯔꯨꯖꯥ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯐꯦꯡꯅꯦ ꯕ꯭ꯔꯁ ꯍꯤꯗꯥꯛ ꯍꯥꯞꯄꯒ ꯇꯧꯔꯤꯗꯣ ꯔꯨꯖꯥꯒꯤ ꯍꯦꯜꯂꯤꯉꯩꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯔꯨꯖꯥꯗꯨ ꯀꯥꯏꯒꯗ꯭ꯔꯥ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯂꯥꯏꯔꯤꯛꯇ ꯀꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯔꯨꯖꯥꯒꯤ ꯍꯥꯂꯠꯇ ꯕ꯭ꯔꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯨ ꯔꯨꯖꯥꯕꯨꯗꯤ ꯀꯥꯏꯔꯣꯏ ꯂꯦꯀꯤꯟ ꯃꯁꯤ ꯇꯧꯕꯁꯤ ꯃꯀ꯭ꯔꯨꯅꯤ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯀꯔꯤ ꯕ꯭ꯔꯁ ꯇꯧꯕꯁꯤ ꯍꯤꯗꯥꯛ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯍꯤꯗꯥꯛꯁꯤꯗꯤ ꯃꯍꯥꯎ ꯀꯥꯕ ꯍꯤꯗꯥꯛ ꯉꯥꯛꯇ ꯂꯣꯏ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟꯖꯦꯕ ꯑꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯗꯥꯡꯗ ꯇꯧꯕꯤꯌꯨ ꯂꯦꯀꯤꯟ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯍꯥꯂꯠꯇ ꯍꯤꯗꯥꯛ ꯌꯥꯎꯗꯕꯗ ꯏꯆꯝ ꯆꯝꯅ ꯃꯤꯁꯋꯥꯛ ꯇꯧꯒꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯀꯥꯏꯗꯕ ꯂꯦꯀꯤꯟ ꯕ꯭ꯔꯁ ꯇꯧꯕ ꯑꯗꯨ ꯃꯀ꯭ꯔꯨꯅꯤ ꯇꯧꯕꯤꯒꯅꯨ ꯍꯤꯗꯥꯛ ꯍꯥꯞꯄ ꯇꯧꯔꯒꯗꯤ ꯃꯗꯨ ꯄꯨꯔꯥ
mahau faubane ba aduna ruja kaiba ki chance faudi laiye ba aduna adu tobi ge rung thin ge matam brush tobi yade haina khallo togero no makru ni hairi aduga taraga nipan suba question da sumna ruja ge halata angang ge mamai chaba asi ruja kaibara kaidabra kanaguma mi amana mama oigera mapa oigera magi macha adu nungsi aikoina aigi angang nungsiba atopa angang amabo aina mamai da chaba machin da chaba asumba natragana sina maram oiraga sita nattana kanaguma nupa amana nupi amana magi nupi edu magi nupa da mamai da natragana machin da atopa part amada chaba amjung chuppa asina ruja da akaiba oibra oidabra haiba adu neba question lachi ruja ge halata angang amagi mamai chuppa amsu mamai chaba aduna ruja da kaisu akaiba leite ruja kaira ruja aduma oigani maramdi kanagum mi amna sumaina tauba sidi taugunu fatte maramdi ruja ge magundu ngaktaba kawganeba inshallah hangdaba amsung hangningba leiba taragadi inshallah aigi messenger da amsung aigi comment da hangakpada yai aduga ai tongan personal oina ai asumna reply torake makage episode 2 ngai biyo inshallah etikaf amsung ramzan ki etikaf phambagi masail sing ai thoidana upload tawjarake aduga ramzan da sadaka fitar pibagi paisa kya no haiba du chai inshallah upload tawjarake aduga ramzan la sigi manung da zakat pibasi koi yamna koi samaj sil chatnai masi karigi damakta ramzan da zakat pirebno zakat pibana kyam kana mno zakat karmana faras oibno wajib laiba du chu inshallah ai next matang bayan upload tawjarake allah hai ba che koi mem tari ba ibu sun koi bu amal tawon pangan pini koi sun